CM Biren bu KNa-b na karemnakhre. More the security force singa kulai paibu singa kutok na bada Kuki National Army Burma KNa-b gi khut yawi haina Manipur gi Chief Minister N Biren phongdok libu wafam masi yamna nokning ba amadi mathong hukta bu wafam ni haina Kuki National Organization Burma gi Information and Publicity Secretary Francis Kuki na thadorok cherol amana phongdorkli cherol asin makha tana hai Chief Minister N Biren phongdorok libu wafam masi mahakumba miyu amana phongdok pada yamna matik chadaba yumpham yaudaba amadi michang mikhai naiba phurup kamlup amabu yekna bugum ubagi thongi Chief Minister ama oina asigum wafam ama thamdringai mangoina na leibak asida natraga lup asida oiriba natraga chanaribu wakhalon sing adu khara makhai khangpham thokpani more da tholiba thongdok adudi Kuki khulngakpa singa Manipur police ki pijol sechin ba maitai khulai paiba anigagi marakta thokpa lani more da itatatana pochai huranba yumkai mai thaba Micham miyam phubuna chungba thoksil sing Manipur police na satharakpadagi miyamna asigum pirep asi lawkhibani Manipur amadi India gi mafam singda oiriba lengak lon gi oiba phibum asi KNa-b na chapchana khangi adum oinamak lobesigi principle amasung ideology de yumpham oiba amadi makhoina konba mafam gi wamada thokpa thodokta khut thingjindaba haibu wakhalol aduda khangduna leirakpani doinana Myanmar da leiriba maitai khulai paiba singna Myanmar gi military junta ga lautuna duna chathariba thong sing asisu munna khangi maram asina KNa-b gi mingbu maram chadana amadi maral season ba yaba maungda khak pusiloitabani Loinana Manipur gi Chief Minister na KNa-b gi mingchat thinanaba matungda amuka na honaraglabadi lup asina tumina khak laithokloi hainasu serol asina makha tari